khudingi samamnaba Bible gi text nainaba gi thorom asida mayam amazing Bible prophecy ministry na taram na oksari ngasi lokhachari ba Bible gi text asidi Mathew 10:28 hariba text asigi manamda ikhoi ni naminasi ahanbada ikhoi ishoda prathana tawse sragada laiba ipa ishor ikhoi na mathang manaw naina Bible da yawba samamnaba text nainaba gi thorom asida nang loina biba asigi da muthagachari makata na loina biu ngase tolabana na ikhoi na nagadriba topic asida sunana bo biu thawai sengmana singbiu aina ngam koding na ki Bible gi matung no hen biu tare bishnaw singdu suna ki mapana da bo biu dana sumbase kangan biu Prabhu Jesu Christ gi mingda kolom jari amen khoi kanagumba misna haidi akoi gi thawai shol ase siba naide haina takpiba Protestant denomination singna Mathew 10:28 se piraga akoi gi thawai di siba naide haina hai masi maramdi yengche Prabhu Jesu Christ na ko Mathew 10:28 se ki gnu akoi gi haksang hatpa ngamba adubu soul akoi na manipuda thawai hai thawai spirit to thawai adubu soul in thawai hai again soul asibu hatpa ngamdaba makoi adu ki gnu adubu animakpu thawai haksang anipu munorokta hatpa ngamba mahapu kyu hai masigi text asida na praman tawre maduri soul haiba thawai asiga haksang asiga anise tongan thongamba posakni aduna haksang di manghanba ngami aduga thawai di manghanba ngamde lengdana lai haina kana huma misingna hai adubu haidi bse sumbar haibdo ikoina yengminasi sinausa masi kana misna takpibini ikoina yengminasi masida palli base Mathew 10:28 ta amuka pazake paminase siko haksang bu hatpa ngamba makoi adu kiganu adubu thawai budi manghanba ngamde thawai haksang animak punorokta manghanba ngamba mahakpu kyu haimni masida haije akhona Christian oiba missionary ge kari kuma thabak sapam matamda haije akhona siba tar jo khoi haksang ni tangpang gi mission akhoi haksang ni low gini adu soul thawai asidi hatpa ngamoi aduna thawai asidi siba naide akhoina haksang siba matamda taimung mebana siba matamda haksang siba matamda soul haibasidi mahangdana dam lengdana lay habsne masi ayamba dharma singna takpi thamdibane ba adu hairibase Bible na kari habre gi maramda yengse soul thawai aduga haksang body habje masigi maramda ina mathangda masigi soul haibase haksang yaudana soul leiba ngambra tongan na leiba ngambra ngamdabra habde gi maramda Bible na kari takpi gi haba mehuronda takpi badu gi maramda ina mathangda hajarke ngasigi di chamchamna masigi text asida naina se masigo aduna hairibsida halliba soul hairiba wahi ase Greek ki wahi ko number 5594 dagini masi koina psuchē hairiba wahi asidagi translate tawani masi ayama matamna koina numyengpyo masi KJV da sinabje soul haina 58 time masi athale chamaga verse 95 ta ko 95 chamaga 0 chamaga manga hairiba soul ase phangbagi mahutta hairiba psuchē haje phangbagi mahut phangbagi mana life hairagana 40 halle mind hairagana ahum heart hairagana ama aduga heartily haibasina ama masini ko asmaina maigi translation de taweba aduna karim kanda khona life haina hangadawda soul haina hanba adu soul haina hangadawda life haina hanba kana gumba translators na makoigi theological gi makoigi thajabi adugi matungna makoina halleba maduni hairiba se masida halleba isnausa aduna masida halleba soul aise aikoina masima koi paminase ko masigi meaning se soul hairiba asigi asengba meaning hujiki psuchē hairiba asigi asengba meaning se aikoina kari kamai tawbra habse aikoi yemnase Mathew 10 gi 26-25 ta haiko masida kanagumba mina mahaki punsi psuchē ko live habne sida masagi psuchē hairiba jide halle punsi kanjaba maha aduna masi mangjagani aduga kanagumna mahaki punsi psuchē soul sida life have psuchē have se life hai translate tawre ko ai manam gi damak tawba mahak na masi phangani sida hai for what is the man profited kanagumi kari kanagani if he sell mana malam pithibi si punamak phanglaga mahak masamaki soul hai sida amadana punsi life hai na halle sida soul hai na halle ba mai punsi mangjara gadi kari kane hamne
mahaki punsi mahaki soul gidamak kari mahana mahut singkadake haibneba masida masigi text asida aikoina yengba yai ko ichinausa masida phangi base masineba aduna haideba psuchē haribu waise Mathew 10 ki 25 26 ta verse 25 tana akoina life haina halle aduga verse 20 ga 6 tana masi soul haina halleba masigi text ani masida aikoina hariba masida life haibse akoina soul gi mohta life haina mohut sinba taragadi ahan bagi verse 25 sida life soul haina mohut sinba taragadi maigi meaning je kari oigni haibse nakoina khanbiro masini ko aduga rsb dasu masiko adu yamna rsb dane masiko maigi soul haibse maigi life haina halle sidi yengko masini ko kanaumina mahaki punsi mangjaba taragad kanjaba taragadi masi mangani mahaki punsi ai marang gidam kanjaba taradi phangani hai masi 26 ta mi amana taim malam pithipe se punama phanglaga mahaki punsi do mangjaba taragadi mahaki punsi gi mohta kari na mohut singani haibneba masida isinausa masida gi ekhoina khange madudi masida soul haibse ekhoina life haina asmaina halleba masida ko ekhoina 25 tana life halle aduga KJV dani ko 26 tana soul haina halleba aduga revised standard version dana life haina halleba masi life haina hangadawuneba ekoi gi punsi mangjaragadi punsi gi mamanje kari singani haibni thawai gi maman ga soul hairiga punsi ajiga khara meaning di tongale ko maduni masida pallebse masi makoina tawribneba RSP sida male ekhoina Mathew 10 gi 28 ta mo khona yengba matamda masida pallebse psuchē khona psuchē han loina hanba matamda mase ekhoni soul haije masi soul haibnate punsi bu haina hangadabneba but are not able to punsi ekhoi gi punsi hai christian amagi punsi haidi aina hinglamba lamchat sajat aigi adudi kanagum mina mangaloib ai haksang mangraju ekhoi gi punsi asidi shona mepum kudima punsi mana hingkiba punsi aje shona hayeng hingatpa matamdasu aina hingiba punsi do aigi lamchat ado aduga loina ekhoina hingkalakadabneba masi sumaina hangadabneba masi ekhoina life haina hangadawni aduda mokoina soul haina hanbaneba aduga masigi text ase mokoina sinaraga aikoi soul haibsite siba naide haina kanagumba takpiba singna mohutsleba aduni snausa aduna haiba life ase gi mohuta mokoina soul haina mohutsleba asina ko masina maram oiduna masigi argument se karida oina satli haibanda akoi thawai di soul haibsite siba naide haibado adolomdo oina mokoina pubugum taweba aduna ngasigi Mathew 10 28 ta pallibase masina haibdi soul haise siba naide haibanate haibanate masida pallibasidi ekhoina life haina hangadabani haibasneba aduna kanao misna masi sumaina samamnaba myam leyeba ekhoina mathangda ekhoina soul haibase masi ekhoina bible degi ekhoina mu khara mathangi da amu ekhoini nainamina je bangase gi matang asida ko ten takna ai anam loisanjarege tabriba myamda isona bopi bo oisno koi प्रार्थना तौसे स्वर्गदा लेबे पायाम थागचरे हौजे एखोइना सोल हाइबसे लाइफ हनगदबनि हाइना असमाइना ताकपि तंबिबो एखोइना नैनाखरे तारे बिसनाउसिना समपा नाइदबो बोल पिनाबियो प्रभु जिसुगी मुंदे खुरुमजरी आमेन।